आकाशवाणी इम्फाल लांथोकचरी पावगी सक्ता सक्ता मसिदा नेशनल रोड सेफ्टी मनका मरी लेना मीडिया सेंसिटाइजेशन थौरम लम लैब योनबा अमदी लौफम कनबगी मतंगदा मियामगी मीफम महाराज गंभीर सिंह लेखिदबगी चामा मरबुद्रानी थोई सुबा कोमन थौरम नेशनल रिकंसोलिडेशन मन लोइसनखिबा अमसोंग पावगी सक्तमदा इम्फालगी पाउता नेशनल रोड सेफ्टी मंथ लिसिंगनी कुंतरुक मरी लेना Strengthening media partnership for safer roads haibe hiramda media sensitization ki thorama ngarang pangthokhi. Raiji ki transport bibhag ne sinduna Imphal gi Directorate of Information and Public Relations DIPR gi auditorium da pangthokhi ba thoram da wangang bada transport ki additional chief secretary Anurag Baspayin hai tha asiki amadagi kunthra mathoi pawa pangthokliba road safety man asi sumnatagi thoram ama oina pangthokpanati miyam punna honaminaduna mamal yamlaba punsibu kansi haibani. The aim is to sensitize citizens to the importance of traffic rules, responsible driving, and protection of human life in line with the theme Sadak Suraksha, Jeevan Suraksha. Media is not just a messenger, but it is a powerful partner in shaping public behavior, as I have mentioned earlier, and social attitudes. I would request media, because their responsible reporting, sustained campaigns, and positive storytelling, as has been mentioned by my colleagues also, it can help create a culture where safe driving is valued and traffic rules are respected. Journalists normally shape perceptions of road safety through fact-based reporting that highlights the root causes like speeding, drunk driving, helmet non-compliance. All these things, are brought in the news items. Thoughtful coverage exposes black spots, celebrates enforcement successes, and amplifies solutions such as 4E model, education, engineering, enforcement, and emergency care. I also would like to urge the valued media here to highlight not only accidents, but also the causes behind them. Miyam gi saukhat thorang lam leiba yonba lawpham kanba amasung nisa sejanabagi sang hengalakpagi matangda miyam gi oiba khananenaba mifam ama Imphal East ki luang sangbamda ngarang pangthokhi. Luang sangbam United Club na senduna pangthokhiba thoramaduda saruk yaraduna hanagi Mukhyamantri Nongthoman Biren hai raija sigi mitei sikna khundari ba mafam asi yamna pikpa mafam amani sarkar gi thabak sangnabani haiduna lam yonbagi wakhalon thadoksi. Mahagna hai Pikraba lamgi saruk asida lawpham mangsilakpana sinjakta mipal tangabagi asoba maram ama oiri tungi mirol gidamak khallaga thabak tawramsi Sri Biren hai let us say I could mind say something habaki namda lam yon bero habaki lam sun yon ko kai wati le bero I could le dam le ta da ka I could le dam sa only 2% ne out of 100 Manipur ki parts are option the Manipur Gairam Manipur in Makangul to Gairam Badagi 90% ji koi tawe agar 10% the level pe mukhe se drugs are machine handling no kar yum panan to nan handling no kar angan koko ki sang 1.7 handling no kar si ki focus of the range se mujhe nami development ki ki piyo ai madu de walo ko makeup to main focus of the piyo Maharaj Gambir Singh lekhidabagi sama marbudhrani thoi suba kuman thoram irai numita pangthokhi. Raija sarkar ne sinduna Imphal West ki langthabalda leiba Maharaj asigi khubamda pangthokiba thoramda wa ngangbada Raijapal Ajoy Kumar Bhalan hai sahi taret khuntakpagi matamda lamdamasi hingbagi lambida sauna singnaba ma oiramki. Adumoinamak masina Maharaj Gambir Singh gumba top lusingba ama thoraknabagi tanja pikhi. Ma ke thauna amasung amato oibagi wakhalon aduna ningkha tamnabagi wakhalon adugi inod hapki Raijapal na hai Maharaja Gambir Singh's greatness extended far beyond the battlefield. He was a visionary statesman who understood the realities of regional politics and international diplomacy. His role in the First Anglo-Burmese War and the subsequent Treaty of Yandabo in 1826 was of lasting significance. The treaty
brought an end to Burmese aggression and secured international recognition of Manipur as a sovereign kingdom under his rule. Although his reign was tragically cut short by his untimely demise in 1834, Maharaja Gambhir Singh left behind a transformed Manipur, independent, resilient, and respected. His legacy teaches us that no darkness is permanent and that courageous leadership guided by wisdom and foresight can alter the course of history. Even today, his life holds deep relevance. It reminds us that true leadership is not confined to liberation alone. ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯁꯨꯞꯅ ꯆꯠꯊꯈꯤꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯈꯤ ꯂꯣꯏꯁꯟꯕ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯪꯊꯕꯥꯜꯒꯤ ꯈꯨꯕꯝꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯅꯔꯁꯤꯡ ꯑꯃꯁꯨꯡ ꯁꯅꯥ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯤꯇꯝꯗ ꯃꯤꯌꯥꯝꯅ ꯂꯩ ꯀꯠꯈꯤ ꯈꯨꯕꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊ ꯂꯣꯏꯁꯟꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯃꯦꯘꯥꯂꯌꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯥꯕꯨꯝ ꯄꯥꯂꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕ ꯄꯥꯎꯖꯦꯜ ꯄꯤꯈꯤ ꯃꯍꯥꯛꯅ ꯍꯥꯏ Silong hairiba mafam aduda leiriba khundariba tongan toijaina tariba manipuri maitai singbo aikoina matau karamna hingige education gi lamda economy gi lamda political lamda kamaini hingige haiba adu aikoina yenjara kanda aikoi me amu ana aikoi tasan khonjanduna manipur kauba kunai se siam na bagi damakta aikoi mafam du jarura matung Maharaj Gambhir Singh ana thukriba mafam asida aikoina ikai kumna bu uchabani aikoina ngabadi Maharaj Gambhir Singh ana manipur da lauriba thaudang ado machi manipur kunai se kanana bu lauriba thaudang Kanjaraga Icon Adu Mirona, Asumaba, Gambhir Singh and Laura Mipa Tauda, Icon Lawaga Manipur, and Nagamoy, Habi Wakal on the Kanjaraga, like Pakatanatana, Hawaii Haksang on Manipur, with the Lemina, Tintam, Iva Kaitana, I doubt Manipur, Punda Lemina. आकाशवाणी इम्फाल की पाव की सक्तम दा अखोई की पाव में ओक्रम उमादेनी ना इम्फाल की मतंग दा पीब पाव दा अनौब चही इंग लिसिंग अनि कुंतरुकना लाकपदा लमदम असिदा नुंसी चानाबा चौखटपा नुंगाई याइफबा अमत्त ओइबगी मरीना कांगलुप खुदिंगमकपु पुनसिनबा ओइरसनु हाइबा याइफा पाउजेल असिगा लोइनना चही असिगी अहानबा इम्फाल जिलागी चिठी लांथोकचेरी हौखिबा चही इंग लिसिंग अनि कुनमंगा सुपचिन येंगलबदा का हेनबा हिंसागी थौदोक अमदी पामदबा थौदोकसिंग थोइदोकना थोखिबा लैते हाइबा याय चही लोइसिलकपदा संगाई फेस्टिवल याउना मतम कुइना लेपलुरबा कुमै हराव कया थोइदोकपा पामदबा थौदोक थोखिबा याउदना शांति ओइना अदुमक पांगथोखि मदुमक अनौब चही असिदा ओइबगा लोइनना हेना नुंगा याइफबा चौखटपा पुरकपा ओइरसनु हाइबगा लोइनना इम्फाल शहरदा थोखिबा थौदोक वाथोकसिंगी मतंगदा खरदंग पंजरंगे लमदम सिदा क्रिसमस की हराव तयाम्बा कुम्हई मतुंगदा चही की अहोबा नुमित्तगी कबुई फुरुप की नाट की कुम्हई गानगाई राज्य सिनबा थुंगना पांगथोखी अनौबा आशा अमदी याइफा पाउजेलगा लोइनना नुमित मंगानी चुपना चथखिबा कुम्हई असि इम्फाल ईस्ट जिलागी चिंगमैरोंग विलेज अमदी इम्फाल वेस्ट जिलागी कोंथौजम ममांग कबुई खुलदसु चाउना पांगथोखी ममांगदा पांगथोखिबा कुम्हईगुम चही असिगी गानगाई कुम्हईदसु तोंगान तोंगानबा फुरुप अमदी CSO सिंगना कुम्हई पांगथोकपमदा चत्तुना खुदोलपोट लानबगा लोइनना चामिन थकमिनखी मदुना कुम्हई असिगी हेन्ना मसक फजहनबगा लोइनना फुरुप मसेलगी मरक्ता नुंसी चानाबा अमदी अमत्त ओइबगी मरी हेन्ना चेछिलहनखी राज्य असिदा ई पाउगी लमदा थबक तौरिबा पाउमी सिंगना लौरिबा थौदांग सिंथानिंगाइनी पाउमी सिंगिदमक इम्फाल की मेजोर खुलदा लैरिबा मणिपुर प्रेस क्लब असि लिंखटखिबा चही 58 मपुंग फाख्रे मसिगा मरी लैनना क्लब असिगी 58 सुबा कुमोन थौरम अमा लैपाकपोकपा नुमित्ता पांगथोखी थौरम अदुगा मरी लैनना ऑल मणिपुर वर्किंग जर्नलिस्ट यूनियन अमजुगी ओइबा कैलेंडर अमसुंग डायरीसु फोंखी लोइनना प्रेस क्लब की हाना मपुंग ओइबा फम पुबिरंबा मियोइसिंगदा इकाई खुमनबा उतखी राज्य असिदा
awangba thaki mahi masingda hena khumang chausilhannaba Rajya Sarkarna ing 2018 Dhanamanjuri University Act pass tawduna mathang chahidagi university asi linkhatki university asigi anisuba senate mifamsu hawkhiba irai numita Imphal gi lok bhavan gi darbar hall da pangthokhi maduda Dhanamanjuri University gi chancellor oiriba Rajyapal Ajay Kumar Bhalla vice chancellor Professor W Chan Babu Singh amasung atopa kaya saruk yakhi maduda National Education Policy 2020 chatna hannaba hotnabada University asina lauriba thaudang University asina siksha amasung research ki hiramda khumang sausiliba sing asigi matang yauna wafam kayada khana nainaki aduga Dhanamanjuri University gi ahanba convocation chatliba tha asigi tara pangthoknabasu warep lauki Imphal gi Palace compound da leiba Ibo Yaima Sumang Lila Sanglen da chatharakhiba kunithoi suba Sumang Lila ningtham kumhei 2025 haukhiba sagol sen numita loisinkhre Manipur State Sumang Lila Council na sinba kumhei aduda punna Sumang Lila mapan utkhe kumhei asida Manipur gi ariba art form ama oiriba Sumang Lila bu pamjaba miyoi kayana chikna chainaba ngamdana yengkhi maduna kumhei asi ngasisu matam asigi miyamga chunaba amadi khoidaba art form ama oiri haibadusu mayek sengna takli Manipur asi prithibigi awang thangba hemisphere gi sarukta leiba lamdam amani maram aduna mafam asida ningtham thagi matam asi December dagi hauraga February fauba oiri Imphal sahar dasu maru oina anganba ayuk amadi numidangi matamda ingbagi chaitheng asi thengnaba haure ayukki matamda leichil kungna thaba amadi ayingba nungsit sitpana chingba thawong thengnari masina maram oiduna miyamna electric heater amadi maifuna chingba sizinaduna ayingba khangnari Sahar asigi zila anigi manungda Imphal East zila na Imphal West dagi ingbagi changsu henba numit kharani asida thengnari Anauba chahi haurakpagi nungaitaba thaudok ama oina Manipur Petroleum Dealers Fraternity na makhoigi tongan ba dabi sing taksinba oina petrol pump sing thong lon bagi khongjang irai numitagi haukhre petrol pump sing thong lolagani haibagi mipairaba miyamna Imphal sahar gi petrol pump sing da thomjin nakhi Hauzik numit phumni suraba khongjang asina maram oiduna Imphal sahar da petrol pump sing thong lona khibadagi miyoi kharana aina yadaba maongda petrol sing ka henba mamalda yonba thengnadaba sunnatte miyamgi tangai phadaba potlam ama oiraba petrol amadi diesel phangdabana maram oiraga Imphal gi maru oiba mafam singda gari chenbagi chang nemli asigumba khudong chadaba kaya mayok nazarabasu miyamna anauba chahi ing 2026 asidi ing tapa nunga yaifaba amadi santi oiba chahi ama oigani haibagi asa taunari Matang asida Akashbani Imphal gi pau kangbune puthokpa sayol gi pau gi saktam loizare khomsin bamusung puthokpa Thokchom Jogendrajit tengbangba Thokchom Barun lijakhiba Maibam Dwijamani